Regional Institute of Medical Sciences RIMS Hospital da Layengba lakpi masagi sahi tarani thoirom da ngai ri nupimcha amada khut changlubani haiba technician ama RIMS authority na thabak tagi lauthokre thabak tagi lauthokhraba miyo adudi kaisam thong moirang ningthau leirak tagi thoksom suras sahi na kuntaru apokpati ai school kawi mahak RIMS Hospital da daily wage basis ta technician oina thabak tawbuni hairi nupimacha adugi imung manungi miyo singna pawmi singda phongdorokpada nupimacha ado laihau hauba amadi pukcha ai haiduna ngarang numidang RIMS Hospital la pukhalakibani haukiba ahing nongyai matung pung ani rom tarakpada doctor na ECG launaba khangalakhi madudagi ECG launabagi damak lab ta pushinki nupimcha ado ECG lab manungda lehoraga mama mapana mapanda laiki ikhang khangaudana nupimcha aduna laurakpadagi thong hangdoktuna yenglubada ECG technician surasna ipa pakhatuna wahai khara hairakhi tungda technician aduna sathakiba thawong sing ado nupimcha aduna mama da tamki madudagi khoisaunaraba nupimcha adugi mama na RIMS ki police packet ta pau piraba matung ngasi ayuk pung mapan makhairom tarakpada technician suras pharga lampen police station da sinakhibani hairi thaudo adugi matangda RIMS Hospital gi medical superintendent Professor Arun Kumar na phongdorokpada ngasi ayuk anganbada hospital asigi ECG laboratory da pamdaba thaudok thokle haibagi pau phangki Layengba lakpa nupimacha amada nathai chadaba thabak tawbikhi haina sas tawrkhiba technician suras police ta sinakhre loina na hairiba technician asi thabak tagi lauthoknaba order amasu RIMS ki deputy director administration na thokre matungda asigumba pamdaba thaudok thoandana ba matik chaba action laukhalaagani hainasu mahakna makha tana phongdoki amaromda kanglaipa student association KSA nasu ngasi RIMS Hospital la thokhiba thaudo ado yamna haksinna lawbuga loinana akanba mongda condemn tawkhre thaudo asida senariba suras bu mari leinaba authority na logi matungina akanba serak phanganaba appeal su tawrakli aroibada video asibu yengbiribu khudingmapu thagatse